ꯈꯨꯡꯒꯪ ꯑꯃꯗ ꯃꯨꯔꯇꯤ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯔꯕ ꯃꯨꯔꯇꯤꯁꯤꯡ ꯁꯥꯔꯝꯃꯤ꯫ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯨꯔꯇꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯨꯔꯇꯤ ꯁꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯅꯁꯨ ꯃꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯨꯔꯇꯤ ꯁꯥꯕ ꯑꯗꯨꯗ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ, "ꯌꯥꯝ ꯐꯖꯔꯦ, ꯑꯗꯨꯕꯨ ꯃꯊꯪꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅ ꯁꯥꯒꯗꯕꯅꯤ"꯫ ꯃꯆꯥꯅꯁꯨ ꯃꯥꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨ ꯏꯟꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯍꯦꯟꯅ ꯐꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯍꯣꯠꯅꯕꯗꯒꯤ ꯃꯆꯥꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯅ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯄꯥꯒꯤ ꯃꯨꯔꯇꯤꯗꯒꯤ ꯃꯆꯥꯒꯤ ꯃꯨꯔꯇꯤꯅ ꯍꯦꯟꯅ ꯇꯥꯡꯅ ꯄꯥꯝꯅꯅ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯨꯔꯇꯤꯗꯤ ꯍꯥꯟꯅꯒꯤ ꯃꯃꯜꯗ ꯑꯗꯨꯝ ꯌꯣꯜꯂꯝꯃꯤ, ꯍꯦꯟꯒꯠꯂꯝꯗꯦ꯫ ꯃꯄꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥꯒꯤ ꯑꯁꯣꯏꯕꯗ ꯑꯗꯨꯝ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯆꯥꯅꯗꯤ ꯃꯄꯥꯅ ꯇꯥꯛꯄꯤꯕ ꯑꯗꯨꯗ ꯊꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯃꯄꯥꯅ ꯇꯥꯛꯄꯗꯨꯗꯤ ꯌꯥꯅꯤꯡꯗ ꯑꯁꯣꯏꯕꯗꯨꯗꯤ ꯁꯦꯝꯗꯣꯛꯂꯝꯃꯤ, ꯃꯆꯤꯟꯗꯤ ꯈꯨꯝꯂꯝꯗꯦ꯫ ꯃꯄꯥꯅ ꯂꯦꯞꯇꯅ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯁꯨꯝ ꯇꯥꯛꯄꯗꯨꯗ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯆꯤꯟ ꯈꯨꯝꯂꯛꯏ, "ꯕꯕꯥꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯐꯥꯎꯕ ꯃꯨꯔꯇꯤ ꯁꯥꯕ ꯃꯤꯅꯤ ꯍꯥꯏꯗꯥꯏ? ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯕ ꯃꯤꯒꯤ ꯃꯨꯔꯇꯤꯗꯤ ꯏꯍꯣꯡ ꯍꯣꯡꯂꯣꯏꯗ, ꯇꯥꯡꯅ ꯌꯣꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯕꯕꯥꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯑꯩꯒꯤ ꯃꯨꯔꯇꯤ ꯄꯔꯐꯦꯛ ꯑꯣꯏꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯥ ꯇꯥꯅ ꯄꯥꯎꯇꯥꯛ ꯄꯤꯕ ꯇꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯥ ꯈꯔꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯨꯔꯇꯤꯕꯨ ꯊꯥꯒꯠꯄꯤꯔꯝꯕ, ꯄꯥꯝꯅꯔꯝꯕ ꯑꯗꯨꯒꯨꯝꯅ ꯊꯥꯒꯠꯂꯛꯇꯕ, ꯄꯥꯝꯅꯔꯛꯇꯕ ꯑꯗꯨ ꯎꯕ ꯐꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤꯒꯤ ꯃꯃꯜ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯍꯧꯔꯛꯄꯗꯗꯤ ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅ ꯍꯥꯏꯕꯗꯨ ꯃꯄꯥꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯄꯥꯅꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯄꯥꯗ ꯍꯪꯂꯛꯏ, "ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯕꯕꯥꯗꯤ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ?" ꯃꯄꯥꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯈꯪꯏ꯫ ꯃꯔꯝꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯃꯥꯌꯣꯛꯅꯈ꯭ꯔꯦ"꯫ ꯃꯆꯥꯅ ꯍꯪꯉꯤ, "ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯄꯥꯅ ꯈꯨꯝꯂꯛꯏ, "ꯃꯔꯝꯗꯤ ꯅꯪꯗꯤ ꯈꯪꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯩ ꯈꯪꯏ, ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯃꯨꯔꯇꯤ ꯑꯩ ꯁꯥꯗꯦ꯫ ꯃꯨꯔꯇꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯤꯕ ꯄꯥꯎꯇꯥꯛ ꯂꯥꯟꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤ ꯄꯥꯎꯇꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯃꯨꯔꯇꯤ ꯐꯖꯍꯟꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯅ ꯃꯨꯔꯇꯤ ꯁꯥꯕꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯅꯪꯅ ꯄꯦꯟꯊꯣꯛꯇꯕꯅꯤ, ꯅꯁꯥꯕꯨ ꯍꯦꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯅꯪꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝꯁꯨ ꯅꯪꯅ ꯅꯁꯥꯕꯨ ꯍꯦꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯈꯤꯕꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯗ ꯄꯦꯟꯊꯣꯛꯂꯕ, ꯊꯕꯛ ꯑꯗꯨ ꯐꯒꯠꯍꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯈꯜꯂꯛꯂꯕ, ꯅꯪ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯔꯣꯏ꯫ ꯅꯍꯥꯛꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯗ ꯄꯦꯟꯊꯣꯛꯈꯤꯕ ꯑꯗꯨꯅꯅꯤ ꯃꯤꯅ ꯅꯪꯒꯤ ꯊꯕꯛꯄꯨ ꯄꯥꯝꯅꯕ ꯍꯟꯊꯔꯛꯈ꯭ꯔꯤꯕ ꯑꯃꯗꯤ ꯃꯃꯜ ꯍꯟꯊꯔꯛꯈ꯭ꯔꯤꯕ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯒꯦ?" ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯄꯦꯟꯊꯣꯛꯇꯕ ꯇꯝꯃꯨ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯒꯠꯀꯗꯕ ꯋꯥꯠꯂꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯁꯤꯅ ꯅꯁꯥꯕꯨ ꯍꯦꯟꯅ ꯐꯒꯠꯅꯕꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯤ, ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯒꯠꯍꯟꯒꯅꯤ"꯫